US na Venezuela gi President Nicolas Maduro farubaduna kuinadagi leiraklaba layi ama lanthokpa haidu oikre lan nung soknakhiba leitana leibak atai singa tanaramba tawdana leibak amagi sitting president amabu atoppa leibak amana farubasi modern geopolitics ta masina ahanbane Maduro fakhiba ikui kuidana Trump na Cuba Mexico amadi Colombia da su warning pirakhi Colombia gi President Gustavo Petrobu cocaine sungba drug lalon bani haina maral sireduna military thajinningbagi wafam thamlakhi masi yengthina ba dictator na panba lebak amagi mayok tangang ba wanatte Colombia city US kanak na loina ba democracy chatpa michang lebak amane panba yai Gustavo Petro si politics ta khongdarak tringai left wing M19 guerrilla lalholup ki member ama oiramme Venezuela ki President Maduro fakhibadude chahi kaya mamangdagi sanction thamlakpa amadi crime kaya gi maral siduna US court ta case file toroba matungdane madugi siriba maral singdu achumbabu oire aranbabu oire matam changna sagalakhiba legal narrative ama inki adubu Colombia ki matang sidadi adugumba amata leite Gustavo Petro US court ta charge tawba natre international body amatana mahakpu criminal ni lauthokhibasu leite Venezuela gi Maduro gi matangda yenakhiba leikhi adubu aina yaba mikhal amana Gustavo Petro bu Colombia gi president oina khalakhibane Colombia gi president ki matangda Trump na ngangliba wangang se Maduro faramdai gi duga yamna manai makha chathajadringai nungaiba paw ama pijage deep sea guidance wangjingna English latana sengna confidence laina ngangning basingi damak akhanna spoken English amadi grammar course ama puduna lakchari batch amada mahiroi kunthra dagi hena lawjaroi offline amadi online class animak ki khudong jabasu pijari English haibasi icham chambalon amakhak oidre better job opportunities better performance in interviews presentations online gi thabak inkhang kayana adomu ngai duna leire anoba chahi gi offer oina course fee da 33% off su pijari khudong chabasi lawi ho akupa marol gi damak screen da hapchari ba number si da pau faubi ro talk to the other person at the moment hai tare ko mikup tu da dungang na doine ba gyan dabra taw doi thabak se so you have to just try to improve your presence of mind also along with personality Haujik Trump na Colombia da karigi amuk midaraklibano US ta kari kanagadoribano du amuk nainarase Colombia na lairibasi Western Hemisphere gi khwaidagi mafam chaba amadani Caribbean Sea amadi Pacific Ocean animakta torban leiba South America gi lebak si Colombia mathantani Malem gi sanmitlon da khwai maru oibasingi manung chaliba choke point thingjin khragadi achauba khurau oidoriba Panama Canal ga su yam nakna lei Central amadi South America ani lanthok lansin tawfam thong amagumsu Colombia na mathau tawe Lalong amadi lalol itiki mityeng dagisu Colombia bu control tawsinba asi jahaz lambi chalaiba Navy yusinba asina chingba kayada chawna khudong chahalakane Mimang dedi Trump na Colombia bu drug karbar tawi haina maral siri chahi kayasi war on drugs na US bu South America da makhoi gi lanmi intelligence operations political influence asina chingba leinaba maram ohenke system sigi khwai mayol da leiribase Colombia hariba leibak asini Plan Colombia ki makhada Colombian military amadi intelligence network ka US ka punna thabak tawminarame adubu haujiki Colombian president Gustavo Petro na drug lan thengnabada US na lanmi sijinabagi policy sibu reject tawe drug ki lan fail oire haina Petro na yelakpase US ki yengsin mityeng sida wahang thamlakpane US ki mamangi administration na di drug lan thengnabase apunba daitegum tawminarame adubu Trump na di drug ki problem se mapal leibak na US ta pirakpa threat amagum treat tawe drug puthokpa amadi lalon basi US ta hakthengna na sokhanba external threat ama oire harabanina military sijinna yare haitana justify tawnaba hotnai ahum subada Colombia matam kayadagi US bu harau harau cooperation piduna mafam sida American influence lehanbada achauba thodang lawrakhi Haujik Colombia na US ta tangda maning makha tamna warip chaningak pa haibase American authority hantharakpagi ingit amani haibasu yai man haiba yari khai luna tawba hek yaraktabada cherak pigani haibase Trump ki foreign policy oiba maramna Colombia da su military action gi wa ngang libane
Colombia China ga partnership semba hurukpa khudam oina China gi Belt and Road Initiative ta saruk yarakpasisu yamna aruba maram amane trade investment amadi diplomatic relationship pu oigera leibak makhal makha kaya ga hiram singsida mari fagat ningbagi apamba President Petro da lei Latin America pumbanasu Washington khaktaga loinabagi mahut tongan ba power singa mari thamninglakle masi Trump ki mityengdagi US pu betray tawwa oina oi Manga subada Trump ki foreign policy ka domestic politics ta mana uhanning baduga khaidokna bayade drug amadi socialist wakhalon chenba petrogumba foreign leader amabu target tawba haibasi mabu sogachaning masingna amuk henna yanaba maram amasu oiribani Colombia gumba hanadagi koken sungba khwai achauba lebak oiribasibu yam laina target tawrakpani Venezuela gi president mayummaktagi farubaduna makhoi gi khudong chani bu hairadi international law na thairamba karisu khanbide haiba utke Colombia da su kihalakpa asina makhoi da su chap manaba action torakani haiba paujel piri sumdawdana Cuba Mexico tanata atai leba kayam su Trump na kari torakadage haina loina mipai naramgani hana mamangdadi proxy adagi aronba operation asina chingba singi marumda US na atai lebak singda khut thingjillamme aduba hujikti kanagi sumawa lobidana international law ga si kauthek lamlaga United Nations Security Council ga sutanaramdana lanmi hekta thajin bine Colombia da threaten tawkramatung lujingba ani se phone da wari sanaduna Trump na Petrobu White House ta laknaba barton tawrakhi masi tabade ingthanabadi malagasu Trump ki tamngamdaba thokaba ma tawba mong ama leibanina tungda amuk kari tawrakani haibadi ngamde ngasigi wahang Colombia gi konungsi karambano haibiramo Mangal Naibi Girls Hostel Langthabal Kunja Awang Laikai Kanchipur Class 5 tagina 10 faugi nupimcha sing tagi oiba hostel ni Anoba session gi anoba offer ahan malakpa angang tara gi admission free atai singina 50% off pijagani hostel sigi thoidokpa features khara hajarabada comprehensive classes subject khudingmak well qualified oraba ojasting tana takpi tambigani concept mastery sothaba satrasingda akhanaba mityeng real life skills school gi curriculum lanba taseng ne hingbada changba special classes ideal environment luna laba larik pafam pothafam marang kaina leiba haikol lekol na koisinba ing chikpa hostel ni nutritious meals hakchang da kanaba machi oiba chinjak tamakpi loinana van service ki khudongchaba su fangbigani punsida mai pakpa mapung faba mi amamam oinabagidamak ngasimak screen da hapchariba number sing sida pau faubirao Mangal Naibi Girls Hostel, your guiding light to excellence.